Saturday night ki oina sandokjariba Angakpa series Adom Thajabibara hairiba video asi yengbiriba miyoi singbu ahanba muktada RKproduction gi maikaidagi khurumjari. Aki-Tujunglaba Mihatsing child serial killers. Chahi Nouriba Angangna Tamthiraba Mihatsing. Adom mi hatpa ngamgadra. Soibadagi natraga sawbadagi ngamkibasu yai. Adubu masing adu asum hengalaklabadi. Ngasigi Saturday night ki Angakpa series ta puduna lakchari Aki-Tujunglaba Mihatsing child serial killers mari ki wari. Loiba pawba miyeng tabiduna isagi wakalon comment box ta thambiramba kaubigano. Video ama matam sel amadi effort changi channel asina thagatariba video asibu download tawbiduna atopa social media da thagatpidana bahajari masida kanagumana download tawraga share tawbiram ladi migi intellectual property amadi copyright norms ku violate tawni mayamna tasina video asibu thawai hapi khanbiradi like subscribe amadi link oina share tawbiduna pukning thogatpiyo RKproduction na letana asigumba video khudol tamjari. Serial killers karigumbada wahi sitabi khrabra sathi raba miyoi kharana mi hatpabu nisha subugum chubu yawe. Asigumba miyoi singi maramda hek khallurabadi wakalda tamthiba sathiba hek yengbada kigadaba daku gumba ki sakpham khalamgane. Adubu sahi nipandagi taranipal phawgi manungda angang oina pamjana serial killer oikiba miyoi chakya laikre haibasi Adom Thajabibara. Makoi singi maraktagi mari khaki wari ngasi RKproduction na laukatjari. Thamoi sonba miyoi singna video asi skip tawthokpiyo. Jasmine Richardson 23 April 2006 ki May ne Canada gi ingna chiklaba mafam amada Jasmine gi mama Debrabu sakhangdaba amana kayarak hanna thangna thinduna hatke mapa makna screwdriver ama sizinaduna masa kanjana bu hona ki adubu ngamkhide police na makoi ani gi hakchang du basement da fangkhibane makoi gi sahi nipal kakta ngairiba machanupa atomba Jacob na phamung kada makhanaw lethat khibadagi khaktana takhiba ina chotlaba phibamda sina fangkhe Maraksida mihatpa adugi makutta sahi tarani thoi khakta ngairibi Jasmine taram lagadra haiduna mayam pakatnakhe. Makha taba investigation da songthorkiba asengba adunadi mayambu tujungnahankhe. Sahi tarani thoi khak ngairibi Jasmine na sahi kurumdoi suraba jarmiga koinakhe. Twilight movie series yengkhrabasingna werewolf amadi vampire singi wari khangbiramgane. Werewolf hairagadi mi onma ngamba lamhui haibane. Jeremy Masasi sahi chahum helaba werewolf amani haiduna Jasmine da thajahanke. Lamhui oiba oidaba Jasmine gi mama mapana mari adu khanglakpada athingba thamke. Pikliba machanupina nupa amaga mari leinaba haibasi mama mapa khudimakna yaningloi. Adubu wari sida mayamga manadaba ama hairagadi macha Jasmine gi tamthiraba kongthang adune. Jasmine amadi Jeremy ani na thanaba email amada Jasmine na asumna iki. Aigi plan ama leire plan sigi haurakpada aina makoi bu hatkani plan asigi aroibada ai nanakta leiminagane paukum oina Jeremy na nangi plan asi ayak asuki matik pamle adubu plan asi thabak onthokpadadi khritang creative oisi hai singsi haiki Jasmine na mahaki mama mapabu haningle haibagi wapamsi tinamba maruk mapija kayadasu haudoki adubu pumnamakna phagi tathoktuna thajanaramde crime adugi nongma mamangda Jasmine amadi Jeremy na 1994 gi serial killing gi matakta semkhiba movie Natural Born Killers yengminakhi. Movie adu nupa amaga nupi amaga na miyoi yankhaini toi hatkibagi warida best tawbane. Jasmine amadi Jeremy na su makoi anida atingba thamlakpa khudimakpu hatkani haiduna wasaknaraba matung thabak adu pangthokhibane. Sahi 35 sudringai pangthokpa crime oibana 2016 da mahakpu peronda thadokhi. James Fairweathers Asawba natraga asoiba amadagi phana tamthiba crime ama tawrurasu taptarakpa mikupta ningamlaktaba haibasi miyobagi lichatne. Adubu England gi jahi 38 churaba James ki maithongdadi adugumba mami amata thengnakhide. School gi ojana hayang chawraga kari oiningi hangbada James ki classmate khudimakna doctor engineer natraga officer achobu oiningi hainakhi. Adubu James ki paukumdi itop topki amadi phagi takhi. James na mahakti chawraba mihatpa ama oiningi haina khumke. Matamduda thajaba yadraba angangi choironni khanakhi.
2014 gi March thada sahi 39 suraba wakhal choiraba yungawba ama thangna chamarak hanna thinduna hatkibgi pau tarakki tha amamuk leiraga sahi 38 surabi university satri Nahid Almenia kobi amabusu thangna thinduna hatpagi pau lakhi satri adugi mabuk mamit amadi thopta hanjan thangna thinkibane Hijam siga mari lainana James tasu wang pahum sathaki adubu pikliba maithong nungsiba angang aduda kananabu singdarugani irang nemthaba ngaiba mihatpa aduna chahi muk tuminna leike 2015 gi me kunga mathoida chingnaba paw ama phangbadagi James pu phaki ayuk anganba aduda hui walking puthorpa miyoi amana James pu chingnaningai oiba maongda chattuna leiba thengnaki Police na phagatpa matamda James rubber gi khubam chetpa globe upammi amadi athoba thang amasu pairammi mahak ahum suba mihat pangthoknaba tanja thiba thokpa matang oiba jane victim sing aduga mahak yetna chauna khiba amata leikibasu natte hanbagi mihat adu pangthoknaba khonjel amana hairakpani aduga ani suba mihat aduna phattaba amata yengluranu haiduna mamitta thinjan khibani amadi mahakna miyoi 15 muk hatningli hainasu angang oiriba James na phongdokhi Mark sahi kuntaret ki phadok pi ki adubu masada ningam daba amata leitabaga lunana phadok adu honorable judge na lauthorok pa phawbada James aingonda darkar amata tade haiduna khumki Amardeep Sada Bihar gi Begusarai dagini June 2007 da Chunchun Devi na mahaki pikliba macha Khushbu bu Amardeep na hale haiduna police ta wakalakhi matamdu da Amardeep chahi nipal khakta suri apikpa khungang oibana kanana kari tauri amadi karamba mida kari ahongba lakli khangnaba laibana Chunchun Devi na Amardeep pu chingnakhibani pikliba angang amana adugumba tamthiba crime sattaba oithokloi haiduna police na Amardeep pu chingnakhide adubu phanna haija nonjaraba matungda police na wahang pahum chathaba takhi thajabagi wangmada Amardeep na tha tarukta ngairi bi Khushbu bu sor phulallaga halaba matung chekna amuk kayarak hanna thomki matungda mafam amada laibak amadi napi marakta angangdu phumki henna tujungningai oiba wafamdi Khushbu na Amardeep ki ahanba victim nalamde mahakna sahi phadriba masamaki machanupi amadi sagagi machal amabusu hatkre hainasu haidokcharakhi hangoiraba wafam adu lithokpa matamda mahak nokkheduna amadi biscuit piu haiduna akiba pakhatpa amata utkide Indian law gi matung inna sahi 19 sudiba mahakpu chahi ahum khaktagi phadok piki aujikti mahak amuk hanna micham amagum maning tamduna mirakta leire India khakta natana malemgi oina chahi khwaidigi nauba serial killer hairagadi Amardeep Sadana oiri Harvey Miguel Robinson America gi Robinson sahi 30 khak ngai ngaida sahi kumapan surabi nurse amabu mayumda changduna namjan namthekna khraba matung mihathina hatki sahi muki matungda mahakna sahi 15 khakta ngairibi ayuki khabar yonbi nupi macha amabu phamlan birba matung thangna hanjan thillaba matung mangak lenduna hatki kharani matung mahakna matam kuinadagi yangchenduna leraklaba Dennis kobi nupi amakaki mayumda rep amadi mihatpagi thabak pangthoknaba huranduna tuminna changki mafamdu yobudadi Dennis mahaki boyfriend ga tuminna duna leiba urubadagi Dennis ki machanupi oina halage ningkhe chahi manga mukta ngairibi angang adubu rep tawraba matung sor phulanduna hatnaba honaki adubu laibak fabadagi angang adu kanba ngamkhe numit nipani leiraga Harvey Robinson Dennis ki yumda amuk halakki Dennis ki boyfriend leitringai da mahakpu hatnanabagi plan da Robinson halakki bane mahakna thongnaw lambidagi yum aduda changlakhi makol taduna mangol lomda senthoknaba honaki ba Dennis pu mahakna phaduna mamaya amadi masada hanjin kutungna thinki machin sikthaki amadi namjan namtheknaraba matung makori metuna hatnanaba honarakhi yumlon nabna law khongba tarakpadagi police lakpadagi Robinson masa kanjanaba senki amadi Dennis ki thawai hingauke tha ama matung mahakna sahi 93 churabi masu phanglebi Jessica busu sarak tamlaba matung tamthina hatke amadi phampham ka gi phaklang mari makta victim gi itaiduna leiba police na thengnakhi numit mari ni gi matung mahak amuk hanna Dennis ki yumda halakhi mahak ki makuttagi hingauraba Dennis pu mana hatpa pamlamme adubu thongda alarm system leirambana mahak changba ngamkhide serial killer Robinson na mahaki victim kudimakpu rape tawraba matung hatpa hainei haibasi khanglaktuna lang thaknanaba khanaki police na amabu Dennis saduna thamlaga Robinson lakpa ngaikhe
nongmai paiduna Robinson amuk halakki. Matang asida police ka Robinson ka khuttoknabada Robinson asok apan nangduna chenki adubu amuk layang famdagi police na phagat pangamki. Maki crime sing du punchinduna logi matung inna sahi marbuta taret jail amadi sibagi chairak ahumlak piki. Robinson gi lawyer na hona jaduna Robinson gi sibagi chairak anidi kakre adubu amadi haujikchu lairi. Asigumba sahi sudringai serial killer oikiba singi masing ataisu yam lairi. Ahen mathoklakpasu yari. Ipa ipugi paurauda Angangna thaba mainasu yum chaki haina thambiramme. Angang singna ngangtok saktorakpa makogi honglakpa lichat chajat kupna yengsinbiyo. Makoina puningi haningi haibo waisi hek hongdorakpa haubada matam chana wakal tamina haunabagi tanja lomina haudragadi matangi serial killer adu adomgi imungdasu tholakpa yai chaksinbiyo.